Koisaunaraba miyam haurakuna Sanapatida truck animai Thakhre haire Kukigi singi pot supply tawba lakpa truck sing oirangwani haina thajanari Nagana Kuki taramari hingna sinakhraba matungda Naga taruk Asiba Hakchang Oina sinarakle Asiba Oina phangbagi pau tabada Naga singi thamoi kaikhre Naga singna phajinduna thamlamba Kukigi misam taramari asoi angam amata yahondana hingna sinakhraba matung Pung kunmari fadringaida Kukigi terrorist singna phajankhiba Naga tarukti thawa yaudraba Hakchang Oina sinarakle Thaudo aduna Naga singbo aduki matik thamoi kainaba haibadu oikhre Manipur Police na social media da thagalakpa post amagi matung inna Manipur Police CRPF amasung Assam Rifles ki apun bukutpu amana sniper dog sing amasung forensic expert ki team sing sinaduna lailon wifi khulgi akoibada pungkun mari supna thiba humagi thabak sathabada makoi taru Asiba Hakchang Oina ngasi numit yungba matungda phangkhibani hairi Asiba Hakchang taru adu me 16 da lailon wifi khuldagi kidnap taruga pukhiba Nagagi Mioi taru adu oigani Logi oiba tabak thorom sing lakhat abagi damak Asiba Hakchang sing ado mafam adudagi mari lenabu authority ga lorena lakhat lay amasung Regional Institute of Medical Sciences RIMS-ta postmortem taunanaba ngasi numidang Imphal-da puraklagani Thajabai abu mafamdagi phangba pauna hai Naga tarukki Asiba Hakchang sing ado numit kunipani suraba matungda phangba oibana pathapumthare masimakna taklibadi makoi taruk ado makoibu phakiba me 16 adu maktada Kukigi militants sing aduna hatkibo oirangani haina thajabalai makoi thana yalaga hatpra natraga nomaina kaplaga hatpra haibana singba sing adude haujikmaki oina haiba ngamdri Asiba Hakchang taru ado ngasi numidang rims ta yaruklaba matung hayeng ayuk postmortem tawraba matungda makoigi imung manungda police na sinagadawri pau asina makatana hai Mioi taru ase Hakchre haiba Manipur lengak central government amasung awangba thaki security personnel singna hanana khangkhrabani Makoi taruk ke Hakchang adu sina phangle haina hek puthok lubada Naga singna phajinduna thamliba Kukigi Mioi taramari adugi maraibak tamba ngamdaba phibam amada leigadabana maram oireduna Nagagi lusingba singda Kukigi Mioi taramari adu thuna sinaraknaba taksinduna lakhibani pau asina hai NSN IMUNC amasung NPO na singbagi lusingba singda mangjaunana makoi taruk sibagi pau asi aronba oina thamnaba hairamgani Makatana pamdaba thaudok watok thoktanaba amasung Mioi taramari adugi punsi kalhongnabagidamak makoi masal yasinaraba tungda Kukigi Mioi taramari adu ngaranungtil makoigi imung manunggi Mioi singda sinakhibani makoi sinakhraba tungda security force na Nagagi Mioi taru adu lainungdagi Asiba oina phangbo oigani haina thajanari Tamenglong district ki Lansang village ta khulai paiba singna hatkiba haugen kangpopida purakhre Total sadam Thakhre Ngarang ayupung 13 makai taba matamda Tamenglong district ki Lansang village ta kulai paiba singi attack ta Kukigi kunja ama laikidre laikidraba Mioi adugi maming haugen lawbom kawi Asiba Hakchang ado ngasi Kangpopi district ta purakhibaga loirana mihat asibu yaningdiba phongdoktuna kotuna laikidraba asigi aroiba mathau mangam pangthokpa loidriba phawba Kangpopi district ta total sadam Thakhre police ki pauna hairibadi Mioi asina labukta laumi kharaga loirana tabak suduna leiringaida kulai paiba singna attack chathrakhibadagi laikidabani mafam adu Kukigi community singna namna khundaba jagani local gi Mioi singna haibagi matung inadi attack adu ZUF kamson gi kamuna chathakibani hairi adubu police ki maikeidagidi kanana chathrakibano haiba sabsana phongdorokpa laitri Tamenglong district ki area asi haujiksu Naga amasung Kukigi anigi marakta haujiksu tension wana leiri Haukibaning thokaba numitki ayuk anganbada tupul mathaki umangi sarukta Pongreirong part 1 dagi sungjang panmai kaupa Mioi ama Kukigi militant singnaba singna kaptuna halambagi thaudok laikhrabani amaromda laikhidraba haukugi lawbumgi Hakchang adu akanba security gi section tharanga loinana legal formalities sing lakhatnaba ngara numidang athengba pung ama minute nifu mangarom taba matamda Kangpopi district hospital da purakhre Kulai paiba singna Mioi asibo nomaina kaptuna halamkhiba thaudok adugi mayokta kotugi maikeidagidi laikhidraba asigi aroiba mathau mangam pangthokpa loidriba phawbagi oinadi Kangpopi district ta total shutdown laukthokkhre total shutdown gi khongjang aduna maram oiraga district aduda leiriba langaki amasung lanaigi mahiloisang sing office sing amasung business establishment sing thonglonkhre
ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯒꯟ ꯂꯧꯕꯨꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯃꯇꯝ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅꯁꯨ ꯃꯤꯌꯥꯠ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯒꯤ ꯊꯣꯡꯗ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯂꯤꯚꯦꯇꯦꯗ ꯍꯥꯏꯋꯦꯒꯤ ꯁꯦꯜ ꯊꯥꯗꯣꯛꯄꯤꯅꯕ ꯁꯤꯑꯦꯝꯅ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯒ ꯎꯅꯗꯨꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯍꯥꯏꯋꯦꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯔꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯏꯂꯤꯚꯦꯇꯦꯗ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯗ ꯉꯟꯈꯠꯅ ꯁꯦꯜ ꯊꯥꯗꯕꯤꯔꯛꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯗ ꯍꯥꯏꯖꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯟ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯧꯅ ꯁꯔꯚꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯍꯥꯏꯋꯦꯒꯤ ꯃꯇꯥꯡꯗꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯇꯥꯡꯗ ꯂꯩꯔꯝꯕ ꯆꯌꯦꯠꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ꯫ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯃ ꯄꯤꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯆꯦꯁꯥꯃꯤ ꯍꯥꯏꯋꯦꯒꯤ ꯃꯇꯥꯡꯗꯗꯤ ꯂꯦꯟ ꯑꯦꯀ꯭ꯋꯤꯖꯤꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫